Second Mirabai na Sathariba Paris Olympic asida medal amta log ngamkidabana lamdam asigi miyoy kyagi asa mangangkre. France na imbu uduna Paris ta hawkiba July 16 tagi chatharliba Summer Olympics Games ki ngarano midang atheng mata weightlifting masana da lamdam asigi miyoy kyagi asa mangangkre. Sanaroi asina mahaki ahanba event snatch ta kg marfuga nipan thangatuna aroiba mikuptan ki clean and jerk ta su kg chamaga tarang mathoi thangatuna aroi mikut tanduna punna kg chamaga mawdra mapan khak thangatuna mahaki aroiba performance piki panbaya badi Sunrise na kumja lesing ni kunda pangthokiba Tokyo Olympic ta silver medal lawduna India gi ahanba medal ekang hangtokibduna tuna lamdam asigi mingchet purakibani sathariba Olympic Games asida medal ambatta lawbungam dragasu lamdam asigi naitom sasaribi Sunrise asina honajamandi lemna mangde Sunrise asina medal amta lawbungam kidrabagasu mahaki apokpi saikom umbi tombina ISCOM da fongdrokibada saliba Olympic asida medal amta lawbungam dragasu lakadriba Olympic ta kan honanduna lamdam asigi mingchet puhalagani loinana medal laholagani haina fongdraki Naitom sasaribi weightlifting sanaroi among oribi lamdam asigi chanura Mirabai Chanu na maki performance utpagi yenamgi namak maki ponafolomdam gi miyoi sing amadi imung munung yauna ivido khamlangba gi laibungda tenki loinena mahakna medal amata lawbungam kitaba aduda maki apokpi amadi lamdam adugi miyoi singi punimakhan sonthanki Yes. Enggak,